Loyalam E-PAO tabi bakutimappu hitram susmitana namidangi pau pizari ahamda pantabi headline. Kuki Singna Torbungda Landarakhiba Thodok Matung Ahenba Force Thajinkhre Kuki Singdagi Khulai Lokhakadabani haina new chekonda Banchathakre. Salai Group of Company gi MD Narengwam Samarjet yauna Board of Director gi member Mari gi yumda ED na red chathakre. Malem Thonga Mau Geta Thungkhre. Pau Sandona Pijari. Kuki Singna Torbungda Landarakhiba Thodok Matung Ahenba Force Thajinkhre Kuki Singdagi Khulai Lokhakadabani haina new chekonda Banchathakre. Ngarang numidang pong nipanga minute kuntra rom tabada Bisnupur district ki manung chanba Torbung Sabal maning laikai Chuchampur rom thangba maikaidagi bom amasong Nongmei kapsinduna maitai singda attack chatharakhiba attack matung mafam aduda Ahenba forcing Thajinkhre. Thodok aduga mari lenana ayu anganbadagi hauna chathakiba operation da pompi gun ahum fagat pangamkhre. Amaromda New Chekon Women's Society Lai Inkhol amasung IDP singna Torbungda nongno hongjin khibada ngairiba maite IDP singi mathakta Kuki singna akan momongda attack chatharkibi thawong adu condemn tawbaga loinana Kuki singna pairiba khulai khudakta lokhakadabani haina ngasi ayu anganbadagi New Chekon area da lambi thingbagi khongjang changsingkhre makata na Kuki singdagi nongmai lokhatriba phawba chathakigani hari Kuki Singna ngarang Torbungda bom yauna Nongmei kapsinduna chatharakhiba attack aduda misi mina amasung asok apan gi thodok amata thokide adubo bom sing aduna taraga pokhaikiba mafam sing adu kom luna tawkhairaga leramba ngasi ayuk miyamna thengnaki Kuki Singna Lieutenant Nongmei Kaptharakhraba aduda security singna khudakta laktuna thengnakidaba adugidamakta mafam adugi miyamna pendaba phangdorakli Amaromda New Chekon the Changsileba Kongjanga Sige Matangda New Chekon Women's Society ki Secretary Huidrom Malini na Haikibada Sarkar gi Maikedi Lamdam Asida Santi Purukna Bathabak Thorang Sing Paikale Haiduna Kunja volunteer sing na Pairam but Nongmei Sing Budi Loina Lokakre Eduga Kuki Sing na Nongmei Pahalaga Maning Makatana Chathanduna Lere Maramaduna Kuki Sing na Pairiba Nongmei Sing Adu Suna Lokatriba Pawba Lambi Tingbiki Kongjanga Si Makatana Changsin Kigani Haiki Salai Group of Company gi MD Narengwam Samarjet yauna Board of Director gi member Marigi Mayumda Idina red chathakre. Ain kaina miyamda fund collection tawbaga mari lenana ngasi ayu Enforcement Director Idina ngasi ayuk tera lokrakpam Salai Group of Company gi Managing Director Narengwam Samarjet amasung company asigi Board of Director gi member Marigi Mayumda red chathakre. Red aduda kari fagat kibage habidudi press na chapchana pau phangba ngamdri thodog aduga mari lenana agency gi pau matung ina haribana miyamdagi ain kaina fund khongatpaga mari lenana money laundering investigation amasung varat sarkar gi mayokta lal hobaga mari lenana ngasi imphal gi tongan ba mafam mangada idina red adu chathakigibani ngasi chathakiba red adu Manipur State Council hariba asigi Sub-Stal Chief Minister Yambem Biren amasung Council asigi Sub-Stal External Affairs and Defense Minister Narengwam Samarjit ka link ninabaga mari lene. India ge official gi maikedi gi makhatana haribana Yambem Biren amasung Narengwam Samarjit ani asi Salai Group of Company gi maru oiba miyosingni. Makoi singasi miyamdagi namthak tawba investment scheme gi khuthangda lupa crore yankhairom khongat khibada chenaba singni. Hariba senfam sing adu India gi mayokta Citizen amasung lal hobaga mari lainaba activity singda seasonai case asi haukiba English ngani taramapanda London da Yambem Biren amasung Narengwam Samarjit anina press conference pangthoktuna Manipur asi Union of India dagi ningtamle haina laukthokhiba adudagi lakhibani loinana lebak asigi sovereignty gi mayukta thabak tawba yauna group singi marakta nusina handanaba yeknaba semkatnaba amadi citizen na chingba Pre-judicial activity kaya chathabaga mari lenana Narengwam Samarjit asi mamangda NIA amasung CBI na fagatpa laikhre. Malem Thonga Mau Geta Thungkhre. Cycling for Peace haiba team ga magaloinana Dali dagi cycle thorakeba transgender activist Malem Thonga ngasi nungthel Senapati district ki Mau Geta Thungkhre. Maha ngasi ayuk pung 4 minute 15 taba matamda Nagaland ki Kohima dagi cycle thorakebani.
Malem thongamna ngasi maugeta thunglabada police team amana mahapu okhi. Mahakna mauda thunglaba aduda Kohima Culture Society gi maithei nupi kharasu yaurakhi. Loinana maugeta thunglaba matung police kang ahak interaction pangthoklaba matungda Sarapati district ki SP office tamna police na mahapu escort tawraga purakhi. Mauda thunglabaga malem thongamna social media da thadorakhiba warol amada hairibana Imphal phawa cycle thoduna lakpa haibasi mahaki apambani adubu housing lairiba mawong asi security force na mahapu ngak selaga Manipur yona purakpagi mawongni makhoigi maiketigi cycle thoba yaroi haibigi phibam sulai tha asigi tarani panda mahak Imphal da thunglaba haibasi mahaki target ni adubu tang tarani panda thunggadoribra natraga taramapanda thunggadoribra haibasi tabangamdri Karigumba mahakpu makhatana cycle thoba yaroi haina makhoigi gari da haplaga puba tarabadi sekma yaudringegi marakta mahaki hesitation amat laigani Manipur gi miyam Santi Pamba Kangbuni haibasi Manipur amasung Manipur gi wamada leriba miyam da mayek sena khanganaba mahaki message asi bepung khudimangna paksana forward tawduna mayek sena khanganaba honabiu haina appeal tawrakti Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Manipur Governor na Tamenglong da pangthokpa Orange Festival ngasi hodokhrei Tamenglong District ta pangthokpa Taranipan Suba State Level Orange Festival lisingani kunmanga ngasi Tamenglong District ta Manipur gi Governor Ajay Kumar Vallana hodokhrei Festival adu hodokthringai mamangda Christmas ki carol isai saktona hodokhi masida natana cultural dance tug of war amadi Manipuri folk song isene chingba saktona festival adu Governor na hodokhi Tha asigi taramapan fawba chathagadoriba festival asida komlagi puthokpa laumi chahum romna saruk yari Festival asiga mari lenena komla yamna puthokpa laumi shingi athoi ahen tanaduna mana mathum pigadori masigi mathakta nat ki jagoi isai thoram kaya pangthokpada natana Orange Queen khanbagi thoram su pangthokani hari Ukhro police na lam ekar marfuram da tharamba popi pambi sing Thajinkhre Haukiba ningthokaba numita Ukhrul district ki tongan mafam anida lam ekar marfuram da tharamba popi pambi sing Ukhrul police na luchingba timamana yanthatuna manghankhre Pau asina makatana haribadi Ukhrul District Police, BSF, Forest Department amasung NAP ki apunba team amana Yaulen lam lai chingkhaida lam ekar marfu mari da tharamba popi pambising yanthatuna manghankhi loinana popi thabaga mari leinaba thabak da sizinaba khangpokshang ani amasung mai thadokhi Thodok asiga mari lenana FIR ama register tawduna case lokakhrei atopa thodok amadana numit asimaktada Ukhrul District Police Taruk Suba MR Forest Department amasung Tarnipa Suba Assam Rifles ke combined team amana LM block area da lam ekar kuntrani thoida tharamba popi pambising yanthatuna mangangkhre loinana popi thabada sizinaba khangpokshang ahum amasu mai thadokkhre loinana case ama register tawduna thodok asida kana chenari bage habadu khangdongnaba investigation chathaba hokkhre Ukhrul district ki maikedigi makhatana tha asigi kun phawba district asida leptana popi thariba singi mayokta drive chathaki gani hari Ganjaga konana fakhiba Chuchampurgi Kuki nupi ama chahi tara phadok pikhrei Assam state lansinduna ganja pusilambaga mari lenana ngasi Assam gi Kasar district and session corner NDNPSA ki makhada Chuchampurgi Kuki nupi ama chahi tara phadok pikhrei Court asigi special judge Biprajit Royna chair lokhiba bench samana sentence order adu ngasi lauthokibani Court na chahi tara phadok pire haina lauthokhraba nupi asigi mamingna Naibung Kuki chahi nifu humda kawi Chuchampur police station gi manung chanba cycle pibile sagini haukiba chahi lisingani kunmari gi March 18 da yamlaba ganja sing adu ising lambida puraga lakpagi lambida Assam gi Lakhipur gi Furel Dol jari khat ki phagibani Mahairoi kunai gi dama khallaga exam amadi class sei thoklibasi makha chathabiganu haina luptarukna phangdorakli Manipur gi tongan ba school college amadi university de pangthokliba examination amadi class sing khanghaudana yeithoklibasi makhatana chathabiganu haina Mahairoi luptarukna mari leinaba singda appeal tawrakli Mahairoi luptarukna thadorakpa chirolga mana hai Exam amadi class pumba khudakta yeithorakpa asina maram oiraga academic process ta khurau thanghanbaga loinana Mahairoi singi pokni wakhalda chauna chaitheng pire
Schoolgi chahi loirakpa bosem amadi kosem na lauduna pangthokadaba HSLC amadi HSE thagadaba mahiroi singi pre-board amadi pre-council gi exam hauji pangtholibana mahiroi khunai yenglaga afaba maikaida purungnaba honaminasi Manipur University ki pangtholiba exam amadi university asigi makhada leriba college singda tawriba practical exam sing phawba yeithorakpa habasi lebak asigi mangjaba oigani mahei masin gi sector da so chawna akaiba pigani khunai asi semkolakadaba amati awon bachakhotpa khunai ama ohena bahonarakpa matamda mahei masing ninthina hatamba habasi tangai fadaba oiri mahei masingi phibamda akaiba pirabadi tungda aikhoi pumba chaithing nangminagani Mating leba khunai ama semganaba honarakpada maru oiba thodang lawgadariba mahairoi shingi exam amadi class singda apanba pidanaba honaminasi Matung tarakpadasu school college amasung university de tamliba mahairoi shinga mari leinaba thabak thoram sing eithokpiganu hainasu mahairoi luptaruk asina appeal tawrakli Nongmei Kaptharakhraba matangda special investigation team da tigat hangadabani haina kokamina phangdorakli IDP Singna masa-masagi mayumda hanjinba huraba matamda khulai paiba Singna Bisnupur district ki Torbungda Nongmei amadi bomb kapsilik kibagi thawong adu special investigation team ama semlaga khudakta thigat hangadabani haina kokamina thadorakpa cherolamana hari Kokomi ki media and publicity subcommittee ki convener Lai Khuram Jayantana khudyak piduna thadorakpa cherolamana hai ngarang numidang pungni panga minute kunthra rom tarakpada khulai paiba Singna Torbungda bomb amadi Nongmei kapsinduna micham miyamda aki tujungba pokhan khibagi thodong adu Indian constitution piba fundamental rights ta chawna singnabani haina lopham thoi Chuchampur area da khulai paiba miyoi kaya ifong phongna operate tawribasigi matangda lengakna akhanaba miyeng chongpham thoi Torbung Waikhurok Kangbai amadi Torbung Bangla na chingba khudong thiningai oiba mafamsingda security force matik chana thamgadabani matam sangna lanjenaruraga masa-masagi mayimda hanjilakpada ngairiba IDP singda Nongmei amadi bom kapsinduna aki tujungba pokhan khibagi matangda mapung fana thigatlaga akaknaba matamgi manungda report pikhalakadabani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arubada maruba paw amuka hana pizari Kuki Singna Torbungda landar kipa thodok matung Ahenba force Thajinkhre Kuki Singdagi khulai laukakadabani haina new chekonda banjathakre Salai Group of Company ge MD Narengbam Samarjet yangna board of director gi member mari gi mayumda dinner re chathakre Malem Thongam Maugeta Thungkhre Matang asida Loyalam E-PAO na namitangi pau bibil lezare tabili bakudi mapu amuka hina kurumjani